ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯍꯟ ꯃꯆꯥ ꯑꯇꯣꯝꯕꯤ ꯃꯆꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯄꯥꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯃꯗ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯂꯧꯃꯤ ꯅꯨꯄꯥ ꯐꯩꯖꯥꯎ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯏꯅꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯧꯐꯝ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯌꯥꯝꯕ ꯃꯍꯥꯛꯀꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯤ ꯃꯌꯥꯝ ꯑꯃꯕꯨ ꯁꯦꯜ ꯄꯤꯗꯨꯅ ꯅꯦꯛꯂꯒ ꯃꯍꯥꯛꯀꯤ ꯂꯧꯐꯝꯗ ꯊꯕꯛ ꯁꯨꯍꯜꯂꯝꯃꯤ꯫ ꯐꯩꯖꯥꯎ ꯌꯨꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯪꯂꯛꯄ ꯁꯦꯟ ꯑꯌꯥꯝꯕ ꯌꯨ ꯊꯛꯇꯣꯛꯇꯨꯅ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯑꯔꯦꯝꯕꯗ ꯁꯦꯟ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯐꯩꯖꯥꯎꯅ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯕꯗꯨ ꯉꯥꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯉꯝꯕ ꯑꯅꯤꯒꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯐꯩꯖꯥꯎꯅ ꯀꯔꯤꯁꯨ ꯇꯧꯕꯤꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯆꯦꯡ ꯆꯥꯛ ꯐꯥꯎꯕ ꯄꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯝꯕꯥꯜ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯉꯝꯕꯕꯨ ꯌꯣꯛꯆꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯐꯩꯖꯥꯎ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯨꯔꯥꯏ ꯆꯨꯔꯛꯄ ꯑꯗꯨꯒ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯀꯌꯥ ꯂꯣꯏꯅꯔꯛꯄ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯃꯤꯔꯥꯏꯕ ꯍꯧꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨ ꯃꯤꯇꯣꯞ ꯑꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯐꯩꯖꯥꯎ ꯃꯍꯥꯛꯀꯤ ꯂꯧꯐꯝꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯝꯂꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯨ ꯌꯣꯟꯕ ꯑꯣꯛꯇꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯍꯥꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯁꯤ꯫" ꯀꯔꯤ ꯋꯥꯔꯤꯅꯣ? ꯑꯩ ꯃꯇꯝ ꯑꯁꯤ ꯊꯦꯡꯂꯦꯅꯦ꯫ ꯅꯪꯅ ꯍꯥꯏꯗꯧꯕ ꯋꯥꯗꯣ ꯌꯥꯝꯅ ꯊꯨꯅ ꯐꯠ ꯍꯥꯏꯔꯣ꯫ "ꯃꯈꯣꯏ ꯄꯥꯕꯨꯡ, ꯏꯃꯥ ꯏꯆꯥ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕ꯭ꯔꯣ? ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯈꯥꯏꯗꯣꯛꯇꯨꯅ ꯄꯤꯖꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯄꯨꯔꯣꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯒꯤ ꯅꯨꯄꯤ ꯑꯩꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯂꯝꯂꯥꯟꯕꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯂꯩꯍꯟꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯅꯪꯅ ꯏꯅꯥꯛ ꯈꯨꯜꯂꯕꯁꯨ ꯑꯩꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯏꯆꯥ ꯄꯤꯁꯛ ꯑꯁꯤꯕꯨ ꯊꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯠꯇꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ? ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯑꯗꯨꯕꯨ? ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯅꯣ?" "ꯃꯗꯨ ꯍꯥꯏꯕꯒꯤꯔꯣ ꯅꯪꯅ ꯊꯕꯛ ꯆꯠꯀꯗꯕ ꯑꯩꯁꯦ ꯐꯥꯔꯒ ꯊꯝꯃꯤꯁꯦ? ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯅꯁꯥꯅ ꯋꯥꯈꯟꯗꯨ ꯇꯥꯖꯗꯕ꯭ꯔꯣ? ꯅꯈꯣꯏ ꯅꯃꯥ ꯅꯆꯥ ꯑꯁꯦ ꯑꯩꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯂꯝꯕꯤꯅꯤ ꯑꯩꯅ ꯊꯤꯔꯤꯁꯦ, ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯑꯩꯒꯤ ꯏꯆꯥꯔ ꯃꯤꯒꯤ ꯃꯆꯥꯔ ꯈꯪꯗꯦ꯫ ꯑꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯑꯩꯒꯤ ꯏꯔꯟ ꯏꯊꯨꯝ ꯑꯁꯤꯕꯨ ꯈꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯍꯟꯒꯗꯣꯔꯤꯕꯅꯣ? ꯆꯠꯂꯣ ꯑꯗ, ꯑꯩ ꯊꯕꯛ ꯆꯠꯀꯦ꯫ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯜꯂꯛꯀꯅꯨ꯫ ꯅꯪꯅꯅꯦ ꯋꯥꯐꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯒꯠ ꯁꯨꯝ ꯉꯥꯡꯂꯛꯑꯗꯤꯅꯦ ꯅꯃꯥ ꯅꯆꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯐꯥꯎꯕ ꯐꯪꯂꯛꯂꯣꯏ꯫ ꯑꯗꯨꯅ ꯃꯤꯒꯤ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯅꯞ ꯍꯥꯗꯅ ꯅꯄꯨꯟꯁꯤ ꯑꯗꯣ ꯂꯦꯟꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯉꯝꯅꯕ ꯍꯣꯠꯅꯔꯒ ꯍꯤꯡꯉꯨ꯫ ꯉꯝꯗ꯭ꯔꯒꯅ ꯍꯨ ꯆꯥꯒꯦꯔꯥ ꯊꯧꯔꯤ ꯌꯥꯟꯒꯦꯔꯥ ꯇꯧꯔꯒꯅꯦ ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯦꯛ ꯁꯤꯗꯣꯛꯈꯣ꯫ ꯃꯗꯨꯗ ꯑꯩꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯇꯧꯔꯣꯏꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯩꯖꯥꯎ ꯁꯦꯟ ꯃꯌꯥꯝ ꯑꯃꯕꯨ ꯄꯨꯗꯨꯅ ꯌꯨ ꯌꯣꯟꯕ ꯄꯣꯠꯐꯝꯗ ꯆꯠꯈꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯝꯕꯥꯜꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯩꯖꯥꯎꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯁꯦꯟ ꯑꯌꯥꯝꯕ ꯌꯨ ꯑꯃꯗꯤ ꯅꯨꯄꯤ ꯃꯌꯥꯝꯗ ꯊꯥꯗꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯂꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯊꯝꯕꯥꯜ ꯀꯩꯊꯦꯜꯗ ꯅꯨꯡꯇꯤꯒꯤ ꯀꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯆꯥꯕꯨ ꯌꯣꯛꯆꯔꯤꯅꯤ꯫ ꯉꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯄꯨꯀꯛꯁꯨ ꯆꯥꯎꯔꯛꯂꯕ ꯑꯣꯏꯕꯅ ꯃꯄꯥꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯅ ꯇꯧꯕꯤꯕ ꯑꯗꯨꯒ
ꯃꯤꯔꯥꯏꯕꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯅꯁꯨ ꯃꯊ꯭ꯋꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯆꯠꯅꯕ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯤꯕꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯁꯤꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯤꯕꯨ ꯏꯃꯥ ꯅꯇꯣꯝꯇꯅ ꯂꯣꯏꯅ ꯀꯩꯊꯦꯜ ꯇꯝꯅ ꯄꯨꯕ ꯉꯝꯗꯣꯏꯔꯣ? ꯑꯩꯁꯨ ꯈꯔ ꯄꯥꯏꯕꯤꯔꯒ ꯏꯃꯥꯕꯨ ꯀꯩꯊꯦꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯒꯦ ꯏꯃꯥ꯫ ꯌꯥꯔꯅꯤꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅꯦ ꯑꯗꯨꯝ ꯄꯨꯈꯤꯒꯦꯗ꯫ ꯍꯣꯔꯦꯟ ꯏꯆꯥꯅ ꯑꯃꯨꯛ ꯅꯇꯣꯝꯇ ꯌꯨꯝꯗ ꯍꯟꯈꯤꯕꯗꯣ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯣꯏꯌꯦ꯫ ꯑꯗꯣ ꯏꯃꯥ, ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅꯃꯛ ꯁꯤꯠꯂꯛꯑꯗꯤ ꯐꯅꯤꯀꯣ? ꯑꯗꯨꯅꯕꯨ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯗꯤꯅꯦ ꯏꯃꯥ ꯏꯆꯥ ꯀꯔꯤꯒꯤ ꯋꯥꯖꯔꯨꯗꯣꯏꯅꯣ? ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ꯫ ꯀꯩꯅꯣ ꯍꯪꯉꯣ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯏꯅꯥꯛꯁꯨ ꯌꯥꯝ ꯈꯨꯜꯂꯒ ꯏꯃꯥ ꯏꯆꯥꯅ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯩꯒꯤꯅꯣ ꯄꯥꯕꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯅꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ? ꯃꯤꯒꯤ ꯃꯄꯥꯗꯤ ꯃꯍꯥꯛꯀꯨꯝꯅ ꯇꯧꯗꯦ꯫ ꯂꯥꯏꯔꯖꯔꯕꯁꯨ ꯃꯤꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯗꯨꯅ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯕ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯦꯟ ꯑꯗꯨꯗꯒꯤ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯈꯥꯏꯗꯣꯛꯇꯨꯅ ꯏꯃꯥ ꯏꯆꯥꯒꯤꯅꯤ ꯍꯥꯏꯅ ꯄꯤꯕꯤꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯏꯃꯥ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯁꯨ ꯅꯪꯒꯤ ꯅꯄꯥꯕꯨꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯇꯝ ꯑꯃꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯃꯥ ꯏꯆꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯂꯛꯄ ꯃꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤꯗꯤꯅꯦ ꯅꯄꯥꯕꯨꯡ ꯑꯁꯦ ꯌꯨꯗ ꯉꯥꯎꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯝꯆꯠ ꯆꯨꯝꯗꯕꯤ ꯅꯨꯄꯤ ꯀꯌꯥꯒ ꯂꯣꯏꯅꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯛꯄꯁꯤꯅ ꯍꯧꯖꯤꯛꯇꯤ ꯅꯄꯥꯕꯨꯡꯗ ꯏꯃꯥ ꯏꯆꯥꯒꯤ ꯃꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯅꯁꯨ ꯅꯄꯥꯕꯨꯡꯗ ꯐꯅ ꯍꯥꯏꯖꯗꯨꯅ ꯌꯦꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯄꯥꯕꯨꯡꯅ ꯏꯃꯥ ꯏꯆꯥꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯅꯃꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅꯅꯦ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯆꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯠꯍꯜꯂꯣꯏꯌꯦ꯫ ꯏꯃꯥ, ꯅꯪꯁꯦ ꯀꯌꯥꯗ ꯐꯔꯤꯕꯅꯣ? ꯑꯩꯁꯦ ꯏꯃꯥ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯆꯕꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩꯀꯣ ꯏꯃꯥ꯫ ꯍꯣꯏꯁꯦ ꯐꯔꯦꯁꯦ, ꯑꯗꯣ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪꯅꯦ ꯌꯨꯝꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯗꯨꯒꯅꯦ ꯅꯄꯥꯕꯨꯡꯅ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯕꯁꯨ ꯅꯪ ꯀꯔꯤꯁꯨ ꯈꯨꯝꯒꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯈꯨꯝꯂꯣꯏꯌꯦ꯫ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ꯫ ꯉꯝꯕꯁꯨ ꯃꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯉꯝꯕꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯃꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯝꯕ, ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯨꯁꯦ꯫ ꯃꯤ ꯃꯃꯥꯡꯒꯤ ꯗꯗꯥ ꯅꯅꯥꯎ ꯍꯣꯏꯗꯤ ꯂꯣꯏꯅꯃꯛ ꯂꯝꯄꯥꯛꯇ ꯁꯥꯟꯅꯍꯧꯔꯦ, ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯧꯁꯦ꯫ ꯏꯇꯥꯎ, ꯅꯣꯏ ꯁꯥꯎꯔꯅꯨ, ꯅꯈꯣꯏ ꯑꯣꯏꯅ ꯁꯥꯟꯅꯔꯨꯔꯣ꯫ ꯑꯩꯗꯤ ꯌꯨꯝꯗ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯅ ꯁꯥꯟꯅꯕꯗꯣ ꯀꯣꯟꯅ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯏꯇꯥꯎ꯫ ꯑꯁ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯃꯈꯣꯏꯒ ꯁꯥꯟꯅꯃꯤꯟꯅꯕꯗꯤ ꯇꯜꯂꯦ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯥꯟꯅꯔꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯉꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯉꯝꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐꯩꯖꯥꯎꯁꯨ ꯃꯍꯥꯛꯀꯤ ꯂꯧꯐꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯉꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯅ ꯁꯥꯟꯅꯃꯤꯟꯅꯕ ꯑꯗꯨꯗ ꯃꯗꯨ ꯎꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣꯅꯦ ꯑꯩꯈꯣꯏꯗꯒ ꯁꯥꯟꯅꯔꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤꯅꯦ ꯅꯌꯨꯝꯗ ꯆꯠꯅꯔꯣ, ꯑꯗꯨꯒꯅꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩꯈꯣꯏꯗꯒ ꯂꯥꯛꯀꯅꯨꯀꯣ꯫ ꯑꯗꯨꯒ ꯉꯝꯕꯒꯁꯨ ꯅꯈꯣꯏꯒ ꯁꯥꯟꯅꯃꯤꯟꯅꯕ ꯌꯥꯔꯣꯏ, ꯈꯪꯂꯕ꯭ꯔꯥ? ꯆꯠꯂꯣ, ꯅꯌꯨꯝꯗ ꯆꯠꯂꯣ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯁꯨ ꯐꯩꯖꯥꯎꯕꯨ ꯀꯤꯖꯕꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯌꯨꯝꯗ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯐꯩꯖꯥꯎꯅ ꯉꯝꯕꯒꯤ ꯃꯅꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯊꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯈꯪꯕ꯭ꯔꯥ ꯅꯪ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯃꯤꯒꯤ ꯃꯆꯥꯕꯨ ꯄꯨꯟꯁꯤꯜꯂꯒ ꯁꯥꯟꯅꯔꯤꯕꯗꯤ?
Yum masida nangna kusira si tawba yabro ha namagi lamchat adumakni nangna lauribase aduna afaba thabak amata tawraktene ha nang hauzik hatoro ha hatoro ayo ima papa ai lanjare papa ai matungda amu hana sanaroye aduga yumsidasu aigi tawsindo laktanaba ai haijarage papa ai yamna nare papa aibu thadokpiyu papa Karigi naba ha ngasanya sumanya phubase nai haibado ningsingdabro ha noina mana cha sida sikrabadi khara wai sangadawni chalo karaidano yena khadar kanoma leirujo ai thabuk chakadoribani ai ne firo loisilaga thorakpadane ai gi imangdaga leplaga ai gi daw thatlaba nokhori charamado mekhairaga hatkadabani khang Ngambasu yamna kina kaptuna makhoi yena khada sensinduna tumina phamlaga kaptuna leirammi aduga Pheijao su mafi adu nani sesilaga adumak chakre ngasaidagi mapa machana tawriba adu makhoi yumthangnana leiriba ngambagi makhura amana su loinama urammi masidagi mahakna Pheijao sakhibadu ubada ngambagi manakta laktuna ngambabu thembirammi ngamba sese yare se toklose kapladune nangbo icha sidi nangi pabanane nangi dama phanaba haina tawribani maduda adumna warauraga kappa haunadese madugi sarupudine ainane aikhoigi labuktagi pungdon amunba mayam ama hela ise masi chatho ulakse khura aikhoi pabana aibu asu yam nungsidrise kaigino khangde ai yumda dum tumina leijabani aduga aigi tawani sanaba hauba lakpadagi makhoigi sanaminabane itawani dusu kiduna chenkre makhoigi khanbadasu ai yam nungaite hayengdagidi itawani dusu aigi nakta amuk hana lakadaba mandre hai angawba karigi lakloidoribano madubu nangi naralo nangi nataw ani adunane nangbu yam nungsiba marup amani haina khanba makta oirabadine makhoina nangbu kari sulana khalamloine matau asumna numit adu haukhre Pheijao gi oksadaba matau aduga mahaki minungsi yaudaba matau aduna laikai miyamna magi maramda machi khudingi wari sanaba su hauraklammi aduga mahaki lauphamda thabak suba yauriba miyoisingna phauba mahaki nupi angang adugidamak khanbada yamna nungainadaba phaurammi aduna nongmadi Pheijao gi lakphamda thabak suba yauba ahan amana Pheijao da hairai ibungo Pheijao nangi khurang asidi nangonda wa khara haige ko aina haigadoribase aihak ase khul asigi ahal amani haina khanduna haibani ko khura kari wafamno hekta haibiyo ibungo nangi nupi angang aduda adu yamna tathi tawoina tawbiribadubu chumbrane natti imau thambangi mama macha adunabu nangonda kayamuk yamna kaiba thabak tawrakpagino nangna adumna makhoibu inthokpiribadubu nangsu nupani hoi ngawgadabani langgadabani madu fana oidunasu nahakna nangi hek nupi angangbu miraibadudi chumdidana ibungo khura wafam adugi oirabadi khura hoina thoina khanjinbirunuda madudi aigi imungi oiba wafamni aduga aina aigi nupi angangda ngangningba chainingba aduga tawningba tawbada khura hoina yengsimbagi thoina mathau tadabra haina khali hoi nangna haridubudi achumba wafamni aikhoigi thawbudi tadi adubu khungi ahal lamansingna yaningdaba thabak tawrabadi nangsu hayeng khungi ahansingna chairak pirakpadi yaiko aduna nangsu nangi nupi angang aduda khara ningthina tawhaningbagi chumna haibani ko aina maduda nangna lana lawganu hoi khura ai kaisu lana lawdida aduga khura hoisu matungdadi sumaina aikhoigi imungi maramda yamna awat apa sabirakanu haibadi hanuthang aduda ikaiba chopa nangni haizariba fare khura mayamse
ꯊꯕꯛ ꯁꯨꯔꯤꯕꯁꯦ ꯌꯥꯎꯕꯤꯔꯨꯔꯣ꯫ ꯑꯍꯜ ꯑꯗꯨꯁꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯁꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯍꯥ ꯈꯔ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯥ, ꯃꯁꯤꯒꯤ ꯐꯩꯖꯥꯎ ꯍꯥꯏꯕ ꯂꯝꯂꯛꯀꯤ ꯁꯥꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯗꯕꯨ ꯀꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯗꯣ ꯄꯤꯕꯤꯔꯨꯔꯤꯕꯅꯣ? ꯋꯥ ꯃꯥꯡꯂꯒ ꯇꯣꯛꯅꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯤ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯈꯨꯔꯥ, ꯑꯁꯦꯡꯕꯗꯗꯤ ꯃꯍꯥꯛ ꯑꯁꯦ ꯃꯤ ꯅꯠꯇꯦꯅꯦ, ꯁꯥꯅꯤ ꯁꯥ꯫ ꯑꯗꯨꯅ ꯈꯨꯔꯥ, ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕꯅꯤꯅ ꯋꯥꯁꯨ ꯀꯟꯅ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯗꯨꯗ ꯑꯗꯨꯝ ꯁꯨꯅꯕ ꯇꯧꯁꯤ꯫ ꯍꯥ, ꯏꯕꯨꯡꯉꯣ ꯍꯣꯏ, ꯅꯣꯏꯅ ꯍꯥꯏꯔꯤꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯅꯦ, ꯏꯃꯧ ꯊꯝꯕꯥꯜ ꯑꯃꯗꯤ ꯏꯁꯨ ꯉꯝꯕ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯨꯝꯅꯗꯪ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ꯫ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯑꯁꯤ ꯁꯨꯅꯕ ꯇꯧꯔꯁꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯩꯖꯥꯎ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯃꯤꯌꯥꯝꯅ ꯉꯥꯎꯅꯕꯤ, ꯂꯝꯆꯠ ꯆꯨꯝꯗꯕꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃꯒ ꯌꯥꯝꯅ ꯇꯣꯏꯅ ꯂꯣꯏꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯃꯦꯝꯇꯣꯟꯅꯁꯨ ꯐꯩꯖꯥꯎ ꯑꯁꯤ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯊꯦꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯐꯩꯖꯥꯎꯁꯨ ꯃꯦꯝꯇꯣꯟꯒꯤ ꯐꯖꯕ ꯑꯗꯨꯅ ꯉꯥꯎꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯊꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯦꯝꯇꯣꯟꯁꯨ ꯃꯤꯔꯣꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯐꯩꯖꯥꯎ ꯃꯦꯝꯇꯣꯟꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯦꯝꯇꯣꯟꯅ ꯌꯨꯝ ꯑꯗꯨꯗ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯃꯆꯦꯅꯤ ꯃꯆꯥꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯃꯍꯥꯛꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯥꯜ ꯃꯍꯥꯛꯀꯤ ꯀꯩꯊꯦꯜ ꯑꯗꯨ ꯀꯥꯔꯨꯅꯕ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯉꯝꯕꯅꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯇꯣꯟ ꯏꯃꯨꯡꯗꯒꯤ ꯍꯀꯥꯝ ꯋꯥ ꯋꯥ ꯂꯥꯎꯅ ꯆꯟꯕ ꯃꯈꯩ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯉꯝꯕꯕꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯑꯁ, ꯌꯥꯍꯧꯔꯛꯄꯒ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯁꯦ ꯈꯨꯟꯗꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ꯫ ꯍꯦ, ꯅꯣꯏ ꯑꯅꯤꯅ ꯑꯩꯅ ꯍꯧꯒꯠꯂꯛꯇꯣꯔꯦ ꯍꯥꯏꯔꯗꯤ ꯈꯔ ꯃꯆꯤ ꯃꯔꯨꯝꯗ ꯊꯩꯖꯤꯜꯂꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯣꯏ ꯅꯃꯥꯅꯆꯥ ꯑꯅꯤꯁꯤꯅ ꯇꯧꯔꯤꯁꯦ ꯊꯑꯣꯏꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯗꯥꯎ ꯑꯁꯤ ꯊꯠꯀꯦ ꯇꯧꯔꯤꯕꯣ? ꯏꯅꯥꯎ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ? ꯏꯆꯦ ꯀꯩꯊꯦꯜ ꯀꯥꯒꯦ ꯍꯥꯏꯅ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯏꯆꯥꯁꯤꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕ ꯈꯛꯇꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯗꯥꯎꯕꯨ ꯀꯅꯥꯅ ꯊꯠꯀꯅꯤ? ꯏꯁ, ꯀꯔꯤ? ꯅꯪꯅ ꯑꯗꯨꯃꯥꯏꯅꯀ ꯑꯩꯅ ꯉꯥꯡꯕ ꯁꯛꯄꯗ ꯅꯆꯤꯡ ꯑꯗꯨ ꯈꯨꯝꯕ ꯌꯥꯕ꯭ꯔꯣ? ꯅꯪ ꯈꯪꯅꯤꯡꯉꯁꯤ? ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯟꯒꯅꯦ ꯃꯆꯥꯁꯤꯒꯅꯅꯦ ꯑꯩꯕꯨ ꯍꯥꯠꯇꯧꯔꯦ꯫ ꯍꯥ, ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕ? ꯀꯅꯥꯅ ꯅꯪꯕꯨ ꯍꯥꯠꯀꯗꯧꯕꯒꯤ ꯇꯧꯔꯤꯕꯅꯣ? ꯑꯩ ꯂꯩꯔꯤꯉꯩ ꯀꯅꯥ ꯅꯪꯒꯤ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯀꯗꯣꯏꯅꯣ? ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯁꯤꯅ ꯑꯩꯕꯨ ꯁꯥ ꯁꯟꯅ ꯉꯥꯡꯕꯗꯧꯅ ꯉꯥꯡꯂꯛꯏꯅꯤꯅꯦ꯫ ꯏ, ꯀꯔꯤ ꯍꯥꯏꯕ? ꯍꯦ, ꯊꯝꯕꯥꯜ, ꯀꯩꯅꯣ ꯃꯦꯝꯇꯣꯟꯅ ꯍꯥꯏꯔꯤꯁꯦ? ꯍꯥ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ? ꯅꯪꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯊꯝꯕꯥꯜꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯝꯕꯁꯨ ꯐꯨꯕꯤꯔꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯒ ꯐꯠꯇ꯭ꯔꯕꯤ ꯃꯦꯝꯇꯣꯟꯒꯤ ꯊꯃꯣꯏꯗꯤ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯃꯦꯝꯇꯣꯟꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯦꯝꯇꯣꯟꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯑꯣꯠꯄ ꯅꯩꯕꯗꯤ ꯇꯣꯛꯂꯝꯗꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅꯗꯨꯝ ꯈꯨꯗꯨꯞ ꯇꯔꯥ ꯍꯦꯟꯅ ꯃꯈꯣꯏꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯂꯩꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯛ ꯈꯔꯒ ꯑꯆꯝꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯈꯔꯒ ꯆꯥꯛ ꯑꯗꯨ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯃꯦꯝꯇꯣꯟꯒꯤ ꯃꯃꯥ ꯃꯆꯥ ꯑꯃꯗꯤ ꯐꯩꯖꯥꯎꯅ ꯍꯥꯎꯔꯕ ꯁꯔꯦꯡ ꯑꯆꯧꯕ ꯑꯃ ꯊꯣꯡꯂꯒ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯇꯣꯟꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯈꯨꯠꯀꯗꯨ ꯂꯦꯛꯂꯒ ꯍꯥꯏꯔꯛꯏ,
ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯁꯔꯦꯡ ꯑꯆꯧꯕ ꯊꯣꯡꯕꯒꯤ ꯃꯍꯥꯎ ꯑꯁꯤꯗꯤ ꯆꯥꯕ ꯐꯪꯗꯕ ꯃꯤꯅꯗꯤ ꯈꯪꯂꯔꯣꯏ ꯅꯠꯇ꯭ꯔꯅꯦ ꯏꯆꯥ ꯏꯕꯨꯡꯉꯣ ꯈꯥꯕ ꯍꯥꯎꯇ꯭ꯔꯣ ꯏꯃꯥꯒꯤ ꯁꯔꯦꯡ ꯊꯣꯡꯕꯁꯦ ꯏꯃꯥ ꯌꯥꯝ ꯍꯥꯎꯏꯕꯨ ꯑꯩꯗꯤ ꯉꯁꯤꯗꯤ ꯏꯕꯨꯛꯀꯁꯦ ꯄꯦꯟꯕ ꯃꯈꯩ ꯆꯥꯗꯣꯏꯅꯤ ꯏꯃꯥ ꯆꯥꯎ ꯆꯥꯎ ꯏꯆꯥꯅ ꯆꯥꯅꯕꯅꯤ ꯄꯥꯕꯅ ꯁꯔꯦꯡ ꯑꯆꯧꯕ ꯂꯩꯔꯛꯂꯤꯁꯦ ꯏꯆꯥꯗ ꯄꯤꯖꯗ꯭ꯔꯗꯤ ꯀꯅꯥꯗꯕꯨ ꯄꯤꯖꯔꯨꯗꯣꯏꯅꯣ ꯏꯄꯥꯒꯤ ꯂꯩꯖꯔꯤꯕ ꯏꯔꯟ ꯏꯊꯨꯝ ꯄꯨꯝꯕꯁꯦ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯄꯤꯛꯂꯤꯕ ꯉꯝꯕꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯉꯝꯕ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦ ꯑꯐ ꯐꯠꯇ ꯄꯨꯝꯕ ꯃꯁꯥꯅ ꯂꯦꯞꯆꯕ ꯉꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯃꯥꯕꯨ ꯌꯥꯝꯅ ꯆꯦꯠꯅ ꯅꯤꯡꯖꯕ ꯄꯥꯈꯪ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯦꯝꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯈꯥꯕ ꯃꯃꯥ ꯃꯄꯥꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯄꯤꯗꯨꯅ ꯃꯅꯤꯡ ꯇꯧꯍꯜꯂꯛꯄ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯐꯠꯇꯕ ꯉꯥꯎꯁꯤꯟꯅꯕ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛꯅ ꯃꯄꯥꯕꯨꯡꯗꯒꯤ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯅꯝꯗꯨꯅ ꯂꯧꯔꯒ ꯌꯨ ꯊꯛꯇꯣꯛꯄꯗ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛ ꯅꯍꯥꯟꯋꯥꯏ ꯃꯄꯥꯕꯨꯡꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯨꯝ ꯅꯨꯄꯤ ꯅꯍꯥꯗ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯊꯥꯗꯗꯨꯅꯁꯨ ꯂꯩꯔꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯦꯝꯇꯣꯟꯗꯤ ꯃꯆꯥꯕꯨ ꯀꯟꯈꯠꯄ ꯂꯦꯞꯂꯝꯗꯦ ꯃꯆꯥꯅꯕꯨ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯀꯤꯗꯤ ꯂꯣꯏꯖꯔꯦ ꯑꯗꯨꯕꯨ ꯐꯩꯖꯥꯎ ꯍꯧꯖꯤꯛꯇꯤ ꯑꯍꯜꯁꯨ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯛꯄꯅ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯉꯥꯎꯁꯤꯟꯅꯕ ꯈꯥꯕꯕꯨ ꯃꯍꯥꯛꯅ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈꯤꯕꯅ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯥꯟꯅꯕ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯈꯥꯕꯅ ꯃꯄꯥꯗꯒꯤ ꯁꯦꯟ ꯅꯝꯗꯨꯅ ꯂꯧꯅꯕ ꯍꯣꯠꯅꯔꯕꯁꯨ ꯐꯩꯖꯥꯎꯅ ꯄꯤꯔꯣꯏꯗꯕꯒꯤ ꯀꯟꯅ ꯍꯣꯠꯅꯕꯁꯨ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯈꯥꯕꯅꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯅꯝꯗꯨꯅ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯛꯇꯕ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯔꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯉꯝꯕ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯁꯥ ꯇꯥꯟꯕ ꯌꯥꯝꯅ ꯍꯩꯕ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯥ ꯇꯥꯜꯂꯨꯔꯒ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯀꯣꯝꯅ ꯍꯤꯡꯖꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯐꯩꯖꯥꯎ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯐꯠꯇ꯭ꯔꯕ ꯈꯥꯕꯒꯤ ꯃꯃꯥ ꯃꯆꯥꯅ ꯐꯩꯖꯥꯎꯒꯤ ꯃꯔꯟ ꯃꯊꯨꯝ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯉꯝꯕꯅꯗꯤ ꯃꯍꯥꯛꯁꯨ ꯐꯩꯖꯥꯎꯒꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯃꯄꯥꯒꯤ ꯃꯔꯟ ꯑꯗꯨ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯌꯦꯠꯆꯔꯝꯃꯤ ꯏꯃꯥꯇꯣꯟ ꯑꯩ ꯏꯃꯥꯇꯣꯟꯒ ꯏꯅꯥꯎ ꯈꯥꯕꯒꯗ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯖꯒꯦ ꯑꯩꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥꯗꯨꯅ ꯄꯣꯛꯄꯤꯔꯝꯕ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯏꯅꯤ ꯑꯗꯨꯅ ꯄꯥꯕꯅ ꯊꯝꯂꯝꯂꯤꯕ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯈꯥꯕ ꯈꯛꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯐꯝ ꯊꯣꯛꯏ ꯀꯩꯅꯣ ꯇꯥꯆꯧ ꯃꯗꯨ ꯍꯦꯛꯇ ꯌꯥꯔꯣꯏꯅꯦ ꯅꯠꯇꯦ ꯄꯥꯕ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯇꯥꯆꯧꯗꯤ ꯄꯥꯕꯅ ꯁꯨꯡꯌꯥ ꯌꯥꯔꯛꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯄꯥꯕꯒꯤꯗꯤ ꯃꯆꯥ ꯑꯩ ꯏꯊꯟꯇꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯩꯕꯨꯗ ꯂꯨꯅ ꯑꯗꯨꯝ ꯇꯧꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯆꯧꯁꯨ ꯀꯥꯎꯕꯤꯔꯕ꯭ꯔꯥ ꯄꯥꯕꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯝꯗꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗꯁꯨ ꯅꯪꯒꯤ ꯆꯟꯅꯐꯝꯁꯨ ꯂꯩꯈꯤꯗꯕ ꯅꯪꯒꯤꯗꯃꯛ ꯀꯔꯤꯒꯤ ꯄꯥꯕꯒꯤ ꯃꯔꯜ ꯑꯁꯦ ꯈꯥꯏꯗꯣꯛꯀꯗꯣꯏꯅꯣ ꯃꯗꯨ ꯑꯩꯅꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯄꯥꯕꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯩ ꯈꯛꯇꯒꯤꯅꯤ ꯑꯩ ꯏꯇꯣꯝꯇꯒꯤꯅꯤ ꯃꯁꯤꯗ ꯇꯥꯆꯧꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯉꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯊꯝꯕꯥꯜꯅ ꯈꯥꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯉꯝꯕ ꯌꯥꯔꯦ ꯇꯣꯛꯂꯣ ꯅꯄꯥꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯟꯕ ꯉꯝꯂꯣꯏ ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯃꯩꯁꯥ ꯄꯤꯔꯛꯀꯅꯤ ꯑꯗꯨꯅꯅꯦ ꯃꯁꯤ ꯃꯌꯥꯝ ꯄꯨꯝꯕꯁꯦ ꯅꯅꯥꯎꯒꯤ ꯂꯣꯏꯅ ꯑꯣꯏꯖꯔꯁꯅꯨ ꯏꯃꯥ ꯏꯆꯥꯗꯤ ꯈꯨꯜꯒꯤ ꯑꯍꯟꯁꯤꯡꯗ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯃꯆꯥ ꯑꯃ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯏꯆꯥꯅ ꯁꯨꯗꯨꯅ ꯇꯥꯜꯂꯛꯄ ꯁꯦꯟ ꯑꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯦꯜꯂꯨꯔꯁꯤ ꯏꯃꯥꯅꯕꯨ ꯑꯗꯨꯝꯅ ꯄꯥꯝꯕꯤꯔꯕꯗꯤ ꯐꯔꯦ ꯅꯆꯥ
ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯖꯔꯔꯣꯏ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯈꯨꯟꯒꯤ ꯑꯍꯟꯁꯤꯡꯗ ꯐꯖꯅ ꯍꯥꯏꯅꯕꯗꯒꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤꯅꯤ ꯍꯥꯏꯅ ꯂꯝ ꯃꯆꯦꯠ ꯑꯃꯕꯨ ꯈꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯝ ꯃꯆꯥ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯒꯤ ꯑꯣꯏꯅ ꯈꯥꯡꯄꯣꯛ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯉꯝꯕ ꯑꯅꯤ ꯑꯗꯨ ꯍꯤꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯝꯕꯅ ꯅꯨꯡꯇꯤꯒꯤ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯥ ꯇꯥꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯝꯕ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯎꯃꯪꯗ ꯁꯥ ꯇꯥꯜꯂꯨꯅꯤ ꯍꯥꯏꯅ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯁꯥ ꯑꯃꯠꯇꯁꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯤꯔꯕꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯍꯥꯛꯅ ꯁꯥ ꯑꯃꯠꯇꯁꯨ ꯐꯥꯕ ꯉꯝꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯊꯪꯅ ꯊꯪꯅꯅ ꯁꯥ ꯑꯃꯠꯇꯁꯨ ꯐꯥꯕ ꯉꯝꯂꯛꯇꯕꯗꯨꯗ ꯉꯝꯕ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯣꯡꯃꯇꯁꯨ ꯅꯠꯇꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯕꯨ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯗꯦ꯫ ꯅꯠꯇꯦ, ꯁꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯩ ꯉꯁꯤꯒ ꯁꯥ ꯑꯃꯠꯇ ꯐꯥꯗꯅ ꯍꯟꯈꯤꯕ ꯇꯥꯔꯕꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯀꯔꯤ ꯆꯥꯗꯨꯅ ꯍꯤꯡꯒꯅꯤ? ꯐꯔꯦ, ꯑꯩ ꯃꯈꯥ ꯊꯪꯕꯒꯤ ꯃꯤꯅ ꯆꯪꯅꯗꯕ ꯎꯃꯪ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯂꯒ ꯁꯥ ꯊꯤꯔꯨꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯪꯒꯦ ꯈꯜꯂꯤꯕ ꯎꯃꯪ ꯑꯁꯤꯗꯤ ꯊꯥꯏꯅꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯥꯏ ꯇꯤꯟ ꯂꯩꯕ ꯎꯃꯪꯅꯤ ꯍꯥꯏꯅ ꯀꯤꯅꯗꯨꯅ ꯀꯅꯥꯝꯇ ꯆꯪꯅꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯁꯤꯗ ꯆꯪꯗꯨꯅ ꯎꯄꯥꯏ ꯑꯃ ꯌꯦꯡꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤꯁꯨ ꯂꯝꯕꯤ ꯂꯩꯇꯦ꯫ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯟꯖꯈꯤꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯍꯤꯡꯖꯅꯕ ꯂꯝꯕꯤ ꯄꯤꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯤꯅ ꯀꯤꯗꯨꯅ ꯆꯪꯅꯗ꯭ꯔꯕ ꯎꯃꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯒ ꯌꯥꯝꯅ ꯐꯖꯔꯕ ꯃꯆꯤꯅ ꯊꯥ ꯃꯆꯦꯠꯀꯨꯝꯅ ꯂꯣꯡꯕ ꯁꯖꯤ ꯑꯃꯈꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯝꯕꯗꯨ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯉꯝꯕꯅ ꯃꯍꯥꯛꯀꯤ ꯇꯦꯟ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯀꯥꯞꯄꯗ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄꯥꯜꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯁꯨ ꯃꯈꯣꯡꯗ ꯇꯦꯟꯅ ꯄꯥꯟꯈꯤꯕꯗꯒꯤ ꯆꯦꯟꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯝꯕꯅ ꯍꯔꯥꯎꯅ ꯁꯖꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯁ, ꯃꯁꯤꯒꯤ ꯁꯖꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ, ꯑꯗꯨꯒ ꯆꯥꯎꯅ ꯃꯔꯣꯟ ꯑꯃ ꯆꯥꯎꯔꯤꯕ꯫ ꯑꯩꯁꯦ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ? ꯍꯦ ꯁꯖꯤ ꯑꯃꯣꯝ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯅꯍꯥꯛꯄꯨ ꯐꯥꯔꯒ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯄꯨꯛꯆꯥꯛ ꯊꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯖꯤ ꯑꯃꯣꯝ ꯑꯁꯤꯅ ꯉꯝꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯦ ꯊꯧꯖꯥꯟ ꯍꯩꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯅꯪꯅ ꯉꯁꯤ ꯐꯥꯔꯤꯕ ꯑꯩꯍꯥꯛ ꯑꯁꯦ ꯑꯆꯝꯕ ꯁꯖꯤ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩꯕꯨ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯎꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯎꯕ ꯉꯝꯂꯤꯕ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯍꯥꯛ ꯑꯁꯦ ꯅꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯁꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯑꯩꯕꯨꯗꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯔꯝꯃꯨ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯒꯦ꯫ ꯁꯖꯤꯅꯕꯨ ꯀꯝꯗꯧꯅ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯉꯥꯡꯂꯛꯂꯤꯕꯅꯣ? ꯈꯨꯟꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯒꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯂꯥꯏ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯁꯖꯤ, ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯩꯅ ꯀꯟꯈꯤꯕꯅ ꯋꯥꯖꯔꯛꯂꯕꯤ ꯏꯃꯥꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯅꯕ ꯍꯥꯏꯅ ꯑꯩꯅ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯇꯥꯟꯕ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏ ꯇꯤꯟꯕꯨ ꯀꯤꯗꯗꯨꯅ ꯊꯋꯥꯏ ꯎꯁꯤꯠꯇ꯭ꯔꯗꯨꯅ ꯆꯪꯂꯛꯄ ꯅꯠꯆꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯛꯄꯨ ꯇꯦꯟꯅ ꯀꯥꯎꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯝꯕꯅ ꯁꯖꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯇꯦꯟꯖꯩ ꯑꯗꯨꯕꯨ ꯁꯠꯇꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯖꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯊꯧꯖꯥꯜ ꯍꯩꯕ ꯅꯨꯄꯥ, ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯑꯩꯍꯥꯛ ꯄꯦꯜꯂꯦ꯫ ꯌꯦꯡꯉꯨ ꯇꯨ, ꯑꯥꯗꯒꯤ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯎꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯅꯥꯛꯇꯅꯦ ꯑꯆꯧꯕ ꯆꯐꯨ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯐꯨ ꯑꯗꯨꯗ ꯌꯦꯔꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯌꯦꯔꯨꯝ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯅꯍꯥꯛꯅ ꯌꯦꯔꯨꯝ ꯑꯃꯈꯛꯇꯪꯕꯨ ꯂꯧꯊꯗꯨꯅ
ꯅꯪꯒꯤ ꯅꯌꯨꯝꯗ ꯄꯨꯖꯈꯣ, ꯑꯗꯨꯒꯅꯦ ꯌꯦꯔꯨꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯅꯨꯃꯤꯠ 6ꯗꯪ ꯊꯝꯃꯨ꯫ ꯃꯇꯝ ꯑꯗꯨꯗ ꯌꯦꯔꯨꯝ ꯑꯗꯨꯅ ꯑꯣꯜꯂꯛꯄ ꯄꯣꯠꯁꯛ ꯑꯗꯣ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯕꯅꯤ ꯈꯪꯉꯨꯀꯣ꯫ ꯑꯗꯨꯕꯨꯅꯦ ꯅꯪꯅꯅꯦ ꯌꯦꯔꯨꯝ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯃꯗꯒꯤ ꯍꯦꯟꯅꯗꯤ ꯂꯧꯒꯅꯨꯀꯣ꯫ ꯉꯝꯕꯅꯁꯨ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯌꯦꯔꯨꯝ ꯑꯃꯕꯨ ꯄꯨꯔꯛꯂꯒ ꯃꯃꯥ ꯊꯝꯕꯥꯜꯗꯁꯨ ꯑꯉꯛꯄ ꯁꯖꯤ ꯑꯗꯨꯒꯤ ꯊꯦꯡꯅꯔꯛꯈꯤꯕ ꯄꯨꯝꯕꯗꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯔꯤ꯫ ꯉꯝꯕꯅ ꯊꯝꯂꯝꯕ ꯌꯦꯔꯨꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯤꯛꯄ ꯈꯥꯡꯄꯣꯛ ꯃꯆꯥ ꯑꯗꯨ ꯁꯅꯥ ꯃꯌꯥꯝꯇꯅ ꯊꯟꯅ ꯂꯩꯔꯝꯂꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯉꯝꯕꯅ ꯃꯍꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨꯅ ꯂꯧꯐꯝ ꯑꯆꯧꯕ ꯑꯃꯗꯤ ꯏꯪꯈꯣꯜ ꯌꯨꯝꯖꯥꯎ ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈꯥꯕꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯐꯩꯖꯥꯎꯅ ꯊꯝꯂꯝꯕ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝ ꯑꯗꯨ ꯀꯥꯏꯗꯨꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯈꯤꯕꯗ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯍꯧꯖꯤꯛꯇꯤ ꯉꯝꯕꯗꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯦꯝꯇꯣꯟꯗꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯉꯝꯕꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯑꯣꯏꯕ ꯉꯝꯂꯛꯈꯤꯕ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯆꯥꯎꯔꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪ ꯍꯩꯔꯕ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ ꯃꯥꯏꯕꯤ, ꯅꯆꯥꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤ ꯏꯃꯥꯒ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯈꯛ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ." "ꯏꯕꯦꯝꯃ, ꯃꯦꯝꯇꯣꯟ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯕꯣ? ꯏꯃꯥꯗꯅꯦ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯌꯨ." "ꯏꯃꯥ, ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕ ꯑꯗꯨꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯥ ꯉꯝꯕꯗꯣ ꯌꯥꯝꯅ ꯂꯥꯏꯔꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛ ꯈꯨꯟꯕꯗ ꯃꯥꯒꯤ ꯂꯝꯕꯥ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯃꯍꯥꯛꯅ ꯈꯪꯍꯧꯗꯅ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯛꯂꯤꯕ ꯁꯤꯒꯤ ꯃꯔꯨꯝꯗ ꯑꯆꯧꯕ ꯑꯔꯣꯟꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯅꯆꯥꯅ ꯆꯦꯠꯅ ꯊꯥꯖꯩ꯫ ꯑꯗꯨꯅ ꯏꯃꯥ, ꯉꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯇꯧ ꯀꯝꯗꯧꯅ ꯏꯅꯥꯛ ꯈꯨꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯂꯥꯏꯇꯤꯟꯒꯤ ꯑꯣꯏꯕ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯏꯃꯥ꯫ ꯅꯆꯥꯅꯅꯦ ꯏꯃꯥꯒꯤ ꯑꯋꯥꯃꯟꯗꯣ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ ꯏꯃꯥ." ꯃꯁꯤꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯀꯨꯞꯊꯅ ꯌꯦꯡꯗꯨꯅ ꯉꯝꯕꯒꯤ ꯂꯥꯏꯑꯣꯏꯔꯕ ꯁꯖꯤ ꯑꯗꯨꯒ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯝꯇꯣꯟꯅꯁꯨ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯑꯋꯥꯃꯟ ꯑꯗꯨ ꯃꯇꯤꯛ ꯆꯥꯅ ꯀꯠꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯉꯝꯕꯅ ꯏꯅꯥꯛ ꯈꯨꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯥꯕꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯗꯨꯗꯤ ꯁꯦꯟ ꯄꯥꯏꯅꯕꯒꯤ ꯑꯔꯥꯏꯕ ꯄꯥꯝꯕꯩ ꯑꯗꯨꯗꯤ ꯃꯁꯤꯗ ꯂꯩꯔꯦꯗꯅ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯅꯦ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯐꯥꯔꯨꯒꯦ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯒ ꯈꯨꯟ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯑꯄꯥꯝꯕꯗ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤ ꯏꯃꯥ." ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯆꯥ ꯅꯨꯡꯁꯤꯗꯕꯤ ꯑꯗꯣ ꯃꯕꯨꯛꯁꯤꯅ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯃꯈꯣꯏꯅ ꯏꯅꯥꯛ ꯈꯨꯜꯂꯛꯄꯒꯤ ꯃꯔꯝ ꯑꯗꯣ ꯍꯥꯏꯒ ꯍꯥꯏꯗꯣꯛꯄꯣꯠꯇꯦ꯫ "ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦꯍꯦ꯫ ꯁꯦ, ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯃꯍꯤ ꯑꯁꯦ ꯄꯥꯏꯁꯤꯜꯂꯨ꯫ ꯍꯌꯦꯡ ꯅꯪꯅ ꯎꯃꯪ ꯑꯗꯨꯗ ꯁꯖꯤ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯄ ꯃꯇꯝꯗꯅꯦ ꯅꯪꯒꯤ ꯃꯤꯠ ꯑꯗꯨꯗ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯇꯩꯁꯤꯜꯂꯨ꯫ ꯁꯖꯤ ꯑꯗꯨꯗꯤꯅꯦ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯎꯕ ꯉꯝꯗꯦ ꯍꯥꯏꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯅꯅꯦ ꯍꯤꯗꯥꯛ ꯑꯁꯤ ꯇꯩꯔꯕꯗꯤ ꯅꯍꯥꯛꯅꯁꯨ ꯁꯖꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯎꯕ ꯐꯪꯂꯅꯤ." ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯥꯕ ꯑꯗꯨ ꯃꯥꯏꯕꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯇꯩꯁꯤꯜꯂꯒ ꯁꯖꯤ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯝꯗꯨꯅ ꯌꯦꯔꯨꯝ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯕꯨ ꯁꯖꯤ ꯑꯗꯨꯗꯒꯤ ꯍꯪꯂꯒ ꯍꯧꯖꯤꯛꯇꯤ ꯈꯥꯕꯅ ꯌꯦꯔꯨꯝ ꯃꯌꯥꯝ ꯑꯗꯨꯕꯨ ꯆꯐꯨ ꯑꯗꯨꯒ ꯀꯣꯟꯅꯅ ꯂꯣꯏꯅꯃꯛ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯈꯥꯕꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯔꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯌꯦꯔꯨꯝ ꯑꯃꯃꯝ ꯑꯗꯨ ꯑꯀꯤꯕ ꯌꯥꯝꯂꯕ
ꯌꯦꯔꯨꯝ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯁꯅꯥ ꯂꯨꯄꯥꯒꯤ ꯃꯍꯨꯠꯇ ꯇꯝꯊꯤꯔꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯉꯥꯛꯇ ꯑꯣꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯥꯕ ꯑꯃꯗꯤ ꯃꯦꯝꯇꯣꯟ ꯑꯅꯤꯗꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯦꯝꯇꯣꯟꯅ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯏꯕꯨꯡꯉꯣ, ꯀꯩꯅꯣꯅꯦ ꯁꯤꯅ? ꯅꯠꯇꯦ, ꯃꯤꯒꯤꯅ ꯁꯅꯥ ꯂꯨꯄꯥ ꯊꯣꯛꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯕꯨꯠ ꯄ꯭ꯔꯦꯠ ꯉꯥꯛꯇ꯫ ꯀꯔꯤꯅꯣ ꯇꯧꯔꯛꯏꯕꯁꯤꯕꯨ? ꯀꯔꯤꯅꯣ ꯍꯥꯏꯕ?" "ꯏꯃꯥ, ꯑꯩꯁꯨ ꯈꯪꯗꯦ. ꯑꯁ, ꯑꯩꯗꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯏꯃꯥ, ꯑꯩꯈꯣই ꯑꯅꯤꯕꯨ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ?" "ꯍꯦ, ꯐꯠꯇꯗꯤ ꯀꯩꯅꯣ? ꯑꯩꯗꯤ ꯆꯦꯜꯂꯦ, ꯅꯪ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯂꯩꯍꯧꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯧ ꯊꯥꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨ ꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯃꯛꯇꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯍꯤꯡꯊꯠ-ꯊꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯥꯕꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯝꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯈꯨꯟ ꯑꯗꯨꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯈꯤꯕ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯅꯗꯤ ꯀꯂꯛ ꯄꯤꯔꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯝꯕꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯈꯥꯕ ꯑꯃꯗꯤ ꯃꯦꯝꯇꯣꯟ ꯑꯅꯤ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯣꯏꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯏ ꯃꯔꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤꯅ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯉꯝꯕꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯏꯃꯥꯇꯣꯟꯒ ꯏꯅꯥꯎꯒꯗꯨ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯈꯣꯏꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯨꯝꯅ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏꯗꯕꯅꯤ." "ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯇꯧꯖꯔꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯣ ꯃꯁꯥꯅ ꯐꯪꯖꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯥꯡꯈ꯭ꯔꯤꯕꯅꯤ꯫ ꯐꯔꯦꯁꯦ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯤꯡꯁꯤꯡꯂꯨꯔꯒꯨꯝꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯤꯡꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯟꯗꯨꯅ ꯍꯤꯡꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨꯅꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯗꯕ ꯋꯥꯐꯝ ꯑꯃꯅ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅꯅꯦ ꯐꯠꯇꯕ ꯑꯔꯥꯟꯕ ꯂꯝꯕꯤꯗꯗꯤ ꯆꯠꯀꯦ ꯈꯛ ꯈꯟꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯋꯥꯅ ꯇꯥꯔꯕ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯅꯪꯅ ꯉꯝꯂꯤꯕ ꯃꯈꯩ ꯄꯥꯡꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨꯁꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯒꯗꯣꯔꯤꯕꯅꯤꯀꯣ." ꯉꯝꯕꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯈꯤꯔꯝꯃꯤ꯫